BT Road Laiba Said Minar Manakta Sara Henduna Khongjang Sangsin Lakibi Irom Sanu Sarmila Amukhana Fajin Kray. Power Sandona Pizari Manipurigi Armed Forces Special Power Ek Loktoka Davani Haina Dabi Togduna Sahi Taraga Manga Hena Khongjang Sangsin Lakibi Irom Sanu Sarmila Zeldigi Thadro Laba Matungda February Tang Kungmapandigi Hauna BT Road Laiba Said Minar Manakta Sara Henbagi Khongjang Sangsin Lakibi Irom Sanu Sarmila Ngasi Ayub Pung Tara Matoi Kara Helakpa Matamda Amukhana Fajin Kray Mahaki Haksangi Pibam Soksilakpa Amadi Masagi Pibamda Kari Kari Aswaiba Lakpagi Haina Medical Team Amana Yang Sinaba Honabada Yadabadagi Tangai Fadana Mahaki Haksangda Aswai Angam Toktanaba Fajin Kibani Haidi Samilagi Khongjang Asibu Sagatuna Ima Kayana Ngak Senduna Said Minar Manakta Lerekiba Mafam Adusu Sidokray Amaromda Sarmila Zenemski Security Wata Tamkray Manipur government ki cabinet ki warep amana pauna amasung thangal kaithel gi lambi da gari thaba yahan khidababu dukan phamliba singna dukan thong lon sinduna yaning daba phongdokre Committee on Bazaar Business Community of Pauna Bazaar and Thangal Bazaar na Sangsin Kiba Khongjang asina maram oiduna Thangal Kaitel amadi Pauna Kaitel da Mahosagi Punsida Sauna Akaiba Pikre Committee asigi Maikaidigi Phongdok Kibada Manipur Sarkarna Thangal Kaitel amadi Pauna Kaitel gi lambi gi nakalda gari khamba yahandabagi warep asi handok piyo Niyom sumna lambi gi nakalda gari khamba yahanbiyo gari khamandaba asina maram oiduna Dukan Pamliba Singa Sauna Akaiba Pide Haidi Railway Compensation Gi Asoiba Singh MLA Minister Singna Assembly da Putoktuna Naina Biu Haina Railway Affected Land Owners Welfare Committee na Thadurapa Cherol Amana Appeal Taurakle Laumi Singi Awaba Kokhanaba Matik Saba Compensation Pangan Biu Haidi Paugi Maraktana break amatang Lominasi India gi ahanba National Awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol Loktak Industry Industrial State Takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi nadringai da saksal hobana hena fai Iram damasigi ahan boy no puthokjaba Shanghai Plastics
storage tank sizinnabi ꯌꯥꯟꯁꯤꯟꯅꯕ ꯄꯣꯠꯂꯝ ꯌꯥꯎꯗ꯭ꯔꯕ LLDP ꯏꯅ ꯁꯥꯖꯕ ꯁꯉꯥꯏꯅꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯐꯪꯕꯤꯒꯗꯕ ꯁꯥꯏꯖꯁꯤꯡꯗꯤ 200, 300, 500, 750, 1000, 1500 ꯑꯃꯁꯨꯡ 2000 ꯂꯤꯇꯔꯅꯤ chahi taragi guarantee ga loinana khenaba makhal khudingi apamba machusin phambigani Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni March ke tang tare tagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you Break ke matungda taramna oksari makhataba pau kharaga pijari February tang kungani panda sakang daba singna fa kharaga tamthina phuraga thamnambadagi mathangi numit tang kungamapangi ayukta laikhadraba TS Thokogin Haukip hatpada senaba miosing phananaba ngasi Thawbalgi additional SP Madhuni Maina Lusingba police kangbu amana Aimol Satu Khunyai amadi singning hutki mafam singda ngasi ayapung mari makhaidagi pung taruk makhai fawa thiba humbagi thabak sathakre police tagi phangba pawgi matung ina thiba humbagi thabak aduda mipha mipundi yaukhide hari Hauzik Sathariba Assembly da Manipurgi ngamkhai manungda Myanmar border pilai yungsin khibagi wafam MLA amakhakta natana kanagumba amatana khanadaba asi laibak thibane athuba matamda sarkana local bodies singi akhang ai sing yaurga border pillar asi Manipurgi chapsaba mafamda yungdrabadi isamna akan makhongjang sangsilagani hairi ngasi isamna sinduna uripokta leiba isamgi founder advisor BB Sharma gi yumda pangthokpa paumi singa unabada Committee on Protection of Land and Border Fencing gi coordinator ngasonmi ramsangsu saruk yakhi isamgi president Rajendra na haikibada lesini tara humdoi gi jundagi hauna border fencing gi matangda ihosang sinuna lakli Union Home ge joint secretary Sambhu Singalu singba kangbu amana border pillar number humdraga nipan dagina border pillar number humdraga mapan gi saruk singda aswoiba khara leire khangbadagi border fencing gi thabak asi lepkhibani lesini taraga manga gi December kunda Myanmar gi kambuna sarve lakpani hairaga kwatha khunau phawa sangsilamkhi maduda Manipur sarkar ge mihut amata yahon khide border pillar da aswoiba aranba kaya leiriba asi athuba matamda yangsinbiyu haikhi Asukiyamna mangi haidana akoini yohola phawda numit taraga mari mangani changna Manipurgi phamaiba assembly sida MLA amakhak natna MLA yankhai ma phan ngasi tuminna tummaga leibse amakhakna hawdobudusu angawa targa tokhiba ngasi Manipurgi MLA humfugi sitting sida amakhakna Manipur border pillar paper simana yaru oina hawdobudo madu bawdu yankhai ma phan sina support to wibugi muhut kareng mathai na wi mong amada ngasi bawda assembly da akhoi khanabidaba serasune lobidaba se masi makhoigi financial budget ki ngaktoina phamra akhoi assembly se sugyamna akhoi mangai bal lam sigdamakta satangi praja singna bogojangi praja singna mayamama somda saiboli praja mayamana laura kanda isamgi through the Manipur government da government yol kholausi ngasi gi phamibe assembly gi phamsida pung amma to asu mini amma to asu khana birmagadi ngasi gi border adu bwana lehuri praja singna gi thamoida adu isamamadi Manipur gi praja singna kya yam penjerangani makoi si tasena akhoi Manipur gi mihut oiribra oidabra haibse ngasi akhoi ichamna Manipur gi makoi MLA 60 da isamna hange Isamgi founder advisor BB Sharma na haikibada hauzik leiriba mawong asida fencing kharabadi Manipurgi lam square kilometer lising ama hena manglagani haiki ngastonmi ramsangna haikibada masigi matangda marilena basingda memorandum kaya pirabasu ngasi phawa thabak paikhat pidre lam mangbugi wathok asida isamna sangsilaba khongjang singda saruk yagani haiki border area ki 0 point phausu border da leiriba committee leiriba committee sina akoina witness oige sargana Manipur sargana ki goma 0 point asini haiba matam akoina witness oige hena leizaba yam leyo akoi si phausu puthoga akoi sargada pigre witness a lay haiba bhaw stand to bibang amdarade to whom they are working for mokoi kana ga damak shu thabak to bi ribra ba kana kari lam ki damak ngapi ribra ha ba
ꯑꯩꯒꯤ ꯂꯝꯅꯤ ꯑꯩ ꯋꯤꯠꯅꯦꯁ ꯂꯩ ꯑꯩ ꯂꯦꯞꯀꯦ ꯍꯥꯏꯕ ꯐꯥꯎ ꯃꯈꯣꯏꯅ ꯏꯟꯇꯔꯦꯁ ꯂꯧꯕꯤꯗꯕ ꯇꯥꯔꯗꯤ ꯀꯅꯥꯒꯤꯗꯃꯛꯅꯣ ꯃꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯋꯥꯠꯂꯦ ꯁꯤ Rajiv Gandhi Khel Avian ki Makada Youth Affairs and Sports Kumalampan Sinduna Ngasidagi State Nepal Saruk Yaduna National Level Northeast Game Manipur gi Deputy Chief Minister Gai Khangamna Kumalampak Main Stadium da Hauduk Lagani Masana Nipanda Atoi Ahen Tanagaduriba Games Asigi Ngasi Ayuk Sanakiba Football Match ki Paudam Ama Rajiv Gandhi Khel Abhiyan Scheme gi Makada Department of Youth Affairs and Sports Department Sinduna ngasidagi National Level Northeast Games Kumalampak Main Stadium da pangtholagani State Nepal ki sanarui singna masana nipanda athoi ahen tanagadoriba games asigi football masana da nupa macha amadi nipi macha gi team kuna saruk yaduna tongan ba mafam ahum Kumalampak practice ground artificial turf ground amadi Stand Sporting Union Wangkai da ngasi ayuk pangthokre masana asigi ngasi Kumalampak artificial turf ground da sanakiba nipi macha gi match da Manipur na Sikimbu goal taramari sinoda yamna laksana maitiba piki nupa macha gi sanakiba match da Manipur amadi Arunachal Pradesh goal amamam sanaduna draw satkre Arunachal Pradesh ki goal adu Gobensor Rai na match ki nipuni 20 minute sanki Manipur ki goal aduna Arunachal Pradesh ki pura dukne na match ki humpu taramari su minute on goal loina sankibani Kumalampak practice field da sanakiba nipi masagi mersa Nagaland na Mizorambu goal ani sinoda maitiba piki Nagaland gi Mike Papugi goal ani edu naisuto na match ki nipunipan subamadi yangkai ni 20 minute sanki nupa masagi sanakiba mersa Meghalaya na Sikimbu goal amba sinoda maitiba pikre Meghalaya gi goal adu Ibormi Buam na match ki humpunipan suba minute sankibani Amaromda Stan Sporting Union Wangkai da sanakiba nipi masagi match da Tripura na Arunachal Pradesh pu goal ani amada maitiba pikre Tripura gi goal ani edu Sobha Devi Jamatana match ki 12 suba amadi 12 suba minute sankibani Arunachal Pradesh ki gomatangairaba goal adu Tedhi Aminna match ki 13 suba minute sanki nupa masagi sanakiba match da Nagaland amadi Tripura goal amamam chanaduna draw satkre Nagaland ki goal adu Lendo na match ki 13 suba minute sanki Tripura ki goal aduna Pravesh Bhuya na match ki 13 suba minute sankibani Pangthokadoriba National Level Northeast Games asigi mapungowe tharom ngasi nungthil pung 3 tabada Manipur gi Deputy Chief Minister Gai Khangamna athoiba mitunglen oiduna Kumalampak Main Stadium da haudoklagani BT Road Leba Said Minar Manakta Sara Henduna Kongjang Sangsilakibi Irom Sanu Sarmila Amukhana Phajin Khre Miyang Kabiri Bapunamakku Amukhana Khurumjari